Ngasi numida wairam phone kiba kanglipa ki mayra gi pause degi maru eba pau khara khanga charaka miyam de khudo tamjike jeribam da lairiba power station degi high voltage na mai thajalak padegi kaifundai da church ama maina tumna chakhre ngarang numida wairam pung manga ga mi yankhai degi pung taruk taba matamda Tamilong district ki kaifundai village da jeribam da laiba electricity department ki makhada chalairiba power station asidegi ka hena high voltage na mai thajalak padegi Khul aduda lariba yomsing may hauduna ama ata thoki badanatana khunja sing khara aso apanang ki haide high voltage na may thajilakiba aduna maram oiraga Tamelong ki kafundai da laiba church ama sumay na tumna sakhi thaudo adugi matangna Tamelong district ki Tauksem Sub Division ki kafuna village authority ki chairman ki John Kamay na Tamelong deputy commissioner da aiba chero ama piduna wakat khare haide wakat chero aduna hai Ngarang numida wairang pung manga gami yankhai degi taruk taba matamda Tamelong district ki manung sama kanfundai village sa jiribanggi power station degi kai hemba high voltage sa may thadurok padegi khul adu dilay riba church sama may natum na sakhi asiguma thawdo asi jiribam da electricity department ki makhada lay riba sub station asida thabak tawriba staff sing na checkshin da padegi thoan ba thawdok ni maram aduna mari lainaba authority na akam action lokakadavani Loyana matungda asiguma mahiulang poki thawdok thoktuna ba thabok paikhat piu haibasu aiba zero aduda yauri makhatara papawda Defense Minister of State Sanjoy Sheikh ngasi Manipur da lautuna Myanmar Ngamkhei sabal khabagi thabok yengsingkhre Bharat Lengaki Minister of State for Defense Sanjoy Sheikh numit nini ki khongjata ngasi Imphala thongladuna Kamjong district ta chatuna mafam aduda paikhatliba tongan-tonganba thabok sing yengsingkhiba galonyana Indo Myanmar Ngamkhei sabal khabagi thabok su hakthengena yengsingkhre haide Pawasin hai Minister of State for Defense Sanjoy Sheikh na ngasi Imphala thonglabada BJP ki MLA sing ne Imphal gi airport harau tayamna okhre tungda MLA sing ga unaduna wadi sanaki wadi sanaba aduda MLA TS Basanta Kumar Govindas Kondhojam L Susindro KS Ibomsa Sapam Kunja Kesor amadi BJP Manipur Pradesh ke General Secretary K Sarak Kumar su saruyaki adum oinama unaba aduda kari karamba wafam jing khanakibagi haibadi khangba ngamdre Minister Sanjoy Sheikh na helicopter tongna Kamjong da chatke Kamjong da hek thumbaga mafam adugi district administration amadi State Armed Police Force ki kanguna harau tayamna okhibaga lonona Indo Myanmar Ngamkhei sabal khabagi thabok yengsingki lonona Central Armed Force ki makok thongba singa unaduna wari sanaki haide Makhatarapa pawda Maino lerakta laiba orphan home da nongmay kapsilambagi mayokta wakat mifam chathakre Imphal gi maino lerakta laiba nupa macha singkhaktagi oibal children home da ngarang ahing noyai matung pung amaga minipuga mangaram taba matamda sakhangdaba khulai paiba singna no mai round tare kapsilambagi mayokta ngasi apuma maira paibi sagolban maino lerakna senduna wakat mifam chathakre mama mapa laijadraba nupa macha singkhaktigi oiba Orphan home asida nomay kapsilambagi mayokta phangkiba wakat mifam aduga mari lenyana maira paibigi president maibam purnima na phungdokibada tola taraba angang oiriba nupa macha singna lairiba home phawba nomay kapsinuna aki akhang piba haibasi yamna lebak thibani thong asi kanana kari maramgidamak chatharambano haibado athuba matamda miyam khangna sengdorakadabani sakhangdaba miyoising aduna yumgi getagi paktharaga yumtamna nomay round tare kapsilamba aduga Yumgi sumangda khandan thamba gari yauna atay polam kaya ama ata thoklei karigumba thawdo asina maram oiraga angangsingda aso apa nang lamba tarabadi madugi daita kanana pugodaribano haiki ima asina makhata na phongdokhibada nupa macha singdagi oiba orphan home United Social Development Association ase khaidem ongbi romila mapurabigi ming khaidem kalachana provider oidina chalaibani hariba provider natraga home asida karigumba makhal amadigi Demand amadi aki akhang pibo silaitre maram aduna nomay kapsinuna aki akhang pibagi thabak chatharamnibase samam naba fawi athubada mari lenaba singna singdokpiraw haina su phongdokhi makhatara papawda sayul ama hena Delhi da lairuba XCM and Biren ngasi Imphala thunglabada mahakpu sawgatpa MLA singna okhre sayul ama hena Delhi da lairakkiba hanagi Chief Minister M Biren ngasi Imphala halakhre MLA Imphal gi International Airport thunglaba matamda mahakpu sawgatpa MLA sing amadi BJP Manipur Pradesh ki lusingba singna harau tayam okhre hanagi Chief Minister M Biren na social media da thagalakpa post amada
ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ MLA ꯁꯤꯡ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯕ ꯑꯗꯨꯁꯨ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯗꯨꯗ ꯁꯨꯁꯤꯟꯗ꯭ꯔꯣ, ꯏꯕꯣꯝꯆꯥ, ꯁꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔꯠꯀꯨꯃꯥꯔꯅ ꯂꯩꯉꯥꯝ ꯐꯤ ꯌꯥꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯣꯃꯣ ꯅꯣꯛꯄꯒꯤ ꯐꯣꯇꯣꯁꯤꯡꯁꯨ ꯎꯕ ꯐꯪꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 5ꯗ ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯗ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯒꯨꯋꯥꯍꯥꯇꯤ ꯇꯝꯅ ꯆꯠꯇꯨꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒ ꯎꯅꯗꯨꯅ wari sanakhiba aduda MLA Susindro, Govindas Kodhokjam, Ibomcha, Shyamkumar, MD Narsil, Santi, Rameswar amadi BJP Manipur Pradesh ki General Secretary Sarukumar su saruk yakhibani. Makha tarapha pauda Supreme Court ta chatuna challenge tawrugani. Nurul Hassan handakta Parliament animakta pass tawruge act on kharaba chana kharaba Works Amendment 2019 ase Supreme Court of India da chatuna challenge tawrugani haina Khetrigao AC ki MLA Sik Nurul Hassan phongdokhre. Wafam ase MLA na thadorakhiba video clip amada phongdorakhibani. Video clip asina phongdorakhibagi matung inade Chandra Lok Sabha amasung Rajya Sabha anida bill oina pothokna pass tawkhraba matung Bharat ki President na Mark SMP dina ek oina sana kharaba Works Amendment 2019 ase Leba asida leriba minority Muslim singi mayoktane loina minority rights sing khongawnavani Manipur de leriba maitei pangal singbu sab manana right matpane ek asi condemn tawbaga loina masigi mayokta Athuba de leba ki khwaidagi wangba Royal Sang Supreme Court of India da satuna ek asibu singnakani haiki makha tarapa pauda Meso Thunawjam da RPI Athawale ki state president ki phamlan thokhre RPI Athawale Manipur State Unit ki mapangal hena kankha hanaba panamda party asigi national secretary su oiriba Maheshwar Thunawjam da party asigi state president ki phamsu khusina rakle Delhi de leba party asigi national president su oiriba Union State Minister Ramdas B Athawale ki office da ngarang pangthokiba phamsinabagi mifam aduda Ramdas B Athawale na phongdokhibada Meso Thunawjam asi mating leiba lusingba ama oibana Hana National Secretary oina thaupuriba asigi mathaktaga Manipur ki state ki president ki pham asi khujinakhibani masigi makha tarakpa oina party asi Manipur miyam khakta da natana ECI na sakhanglaba Manipur State Party ama oirakliba asisu Meso Thunawjam gi hona jamban gi mahaini Meso na Manipur amade Delhi ani ki marakta leiriba gap adu mentionduna pau phogdok phogjin tawboda natana Manipur miyam gi paujil adumak piduna lakli Masina Manipur da party asigi hena mapangan kankha anbada Maheshuna ajobo thodang lawri masigi da makta mangoda Manipur state ki president gi pham asi khusinabani mangna makhata na hai pham khusinaba asina Manipur da RPI Athawale gi mapangan kankha anbag ngamlagani lonina Maheshuna party ki thabak thoram sing mapum phana amadi niyam niti ngakna thabak torak pangamgani haibagi achepa thajaba lei hana su phongdokhi